Saireng isi aiba thisi thauramgi maikaidagi ahanba maktada nongthamam komol ahagna miyamgi mapamda khuramjari chatkiba me thagi nongsing nipan lising aniga kunga nithoi ing nomaijinggi yaipharaba pungphamda lamdam asigi malem asigi wajasing amadi aiba aibi singna iriba saireng sing asidagi khadatang lakhacharaga saireng isi aiba thisi haina mingtholba saireng pathopagi thauram mama miyamgi maphamda kudol tamjabagi thauram haudoksakare thauram ase maru oina nauna chongthoragliba aiba aibi singi thamoida saireng iningbagi wakhal mayol chonglaknabagi pandamda pandamjaraga puthokchabani thauram asina saito pudingi pukai chakhatnabagi thaugal taba phangjabagi kodong chaba phangjare haina laujare ngasi yaipa thoraba nomit asida saireng isi aiba thisi thauram asigi manga suba tangkaki saireng pathokaki thauram miyamgi mapamda kudol tamjari saireng isi aiba thisi thauram asigi manga suba tangkaki ahanba oina lakhwachare sillaima amadi saito buson mingthol phanglaba oja nongtomam indra kumargi saireng ahing sekpi haina mingtholaba saireng ase oja masamangna lising aniga mapan ingda phongdokhiba tekhau lairang kauraba saireng lairik aduda phongdokraba saireng amani asigi sumathakta chatra mapanga marphu tara taret ingi December thagi nongsing kunga tareta aikhoigi Manipur paujel cheda amasung Manipuri Sahitya Parishad Assamgi lising aniga mari ingda phongkhiba saireng nasum da phongdokraba saireng amani saireng asibu pathokcharibi nongthomam ningol imomhal ahing sekpi kabui kayoi bagi maning mamang hotrong hoba utong paiduna chatli ising buso khangduna bu tawbra khangdaduna bu tawbra kwak nawa hongmatu thetpadi mataudi akhak mali tawbatadi sengu haibadi yadre leipungna sansabadi mo khongde adubu adum khongningi loklai tilai thungani khangna anaiba isingbu thakningbadi hara jokmana haraujabani Doctor Maibagi mawa launingdabadi ahing chaktaba sekpiduna nongalagadi electric tarda thrak yalambadu oijani loijare saireng isi aiba thisi thauram asigi manga suba tangkaki ani suba saireng wana lakhwachere sillaima amadi saito buson mingthol phanglaba oja nongthoma Indra Kumargi saireng Assam umangdagi sasingi noluk wahai haina mingtholaba saireng ase oja masamangna lising aniga kun ingi masthagi nongsing kunga mapan ingda phongdokhiba tengban basida khoisa amatani hairiba saireng lariga sida phongkhraba saireng amani asigi masu mathakta lising aniga taranepan ingi August thagi nongsing tramanga ingda aibalub asamna khomjinduna phongkiba noin saireng larikta phongdokhraba saireng amani saireng asibu pathokcharibi nongthomam ningol imomhal ngasi aihakna pajagadoriba saireng asigi ming Assam umangi sa singi noluk wahe he Assamgi miyam sing ekhoi umangi sa singna nolukna wahe kharadang haizari ekhoi di umang manungda ichinjak koithi thiduna chajaraga ichamchamna hingjariba jiba singni ekhoi di khangjade heijade kari rajniti samajniti kari santrasbadi durniti adubune ichamchamna hingjariba ekhoibu awa anang kaya tahalle phatchaba miyoi kharana yengudo umangi uwa kaya kakpa kokpa tawduna ekhoigi leifam leiraktere mapan thokna ichinjak thiba chatpada pathi komthida puthaduna current shot train na thomduna sinare asigi sumathakta nongmei gulina panduna meilang thang ten patumna thinduna soknaba sinaba kayani nungsi heitraba huran sadanba kharana hatlaga chiya phaktuna puri un phawba setlaga puri asigumba awaba khudong thiba kayadagi sa sing ekhoibu ngak senbiu haizari ekhoise Assamgi miyamgi lanni khanbiu loizari saireng isi aiba thisi thauram asigi manga suba tangkaki ahom suba saireng wana lakhwachere ima kaithel lairambi awardee nongthomam kamalgi saireng aigi lambi haina mingtholaba saireng ase
ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯔꯤꯕ ꯅꯣꯡꯊꯣꯟꯕꯝ ꯀꯃꯜ꯫ ꯑꯩꯒꯤ ꯂꯝꯕꯤ ꯎꯔꯤ ꯑꯩꯅ ꯑꯊꯥꯞꯄꯗ ꯆꯠꯂꯤꯕ ꯑꯩꯒꯤ ꯂꯝꯕꯤꯁꯤꯗ ꯑꯆꯧ ꯃꯆꯥ ꯆꯤꯡ ꯀꯌꯥ ꯀꯌꯥ ꯂꯥꯛꯂꯤ ꯃꯤꯑꯣꯏ ꯇꯥꯏꯕꯪꯗ ꯃꯄꯨꯒꯤ ꯁꯤꯟꯊꯥ ꯇꯨꯡꯏꯟꯅ ꯑꯋꯥ ꯑꯅꯥ ꯂꯥꯟꯐꯝꯗ ꯀꯟꯖꯗꯦ ꯑꯩꯗꯤ ꯄꯥꯡꯒꯜ ꯂꯩꯖꯗꯦ ꯑꯩꯗꯤ ꯂꯧꯁꯤꯡ ꯌꯥꯎꯖꯗꯦ ꯑꯩꯗꯤ ꯃꯌꯥꯏ ꯀꯥꯔꯛꯏ ꯑꯩꯗꯤ ꯇꯥꯏꯕꯪ ꯀꯩꯊꯦꯜ ꯏꯌꯥꯏꯗ ꯀꯣꯡꯒꯣꯜ ꯇꯥꯛꯄꯒꯨꯝ ꯇꯥꯛꯂꯅꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯨꯟꯕꯤꯔꯦ ꯑꯩꯒꯤ ꯂꯝꯕꯤꯁꯤꯗ ꯃꯤꯑꯣꯏꯕꯒꯤ ꯌꯦꯛꯅꯕ ꯇꯔꯨꯛꯅ ꯑꯋꯥꯕ ꯄꯤꯈꯤ ꯍꯟꯅ ꯍꯟꯅ ꯍꯣꯠꯅꯒꯦ ꯈꯜꯂꯤ ꯇꯠꯇꯅ ꯇꯠꯇꯕ ꯇꯟꯗꯕ ꯋꯥꯈꯜꯒ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯤꯑꯣꯏꯕꯒꯤꯗꯃꯛꯇ ꯂꯣꯏꯖꯔꯦ꯫ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯉꯥꯁꯨꯕ ꯇꯥꯡꯀꯛꯀꯤ ꯃꯔꯤꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ꯫ ꯏꯝꯐꯥꯜ ꯃꯅꯤꯄꯨꯔꯒꯤ ꯅꯣꯡꯊꯣꯝꯕꯝ ꯑꯣꯡꯕꯤ ꯕꯤꯅꯥꯁꯈꯤꯒꯤ ꯁꯩꯔꯦꯡ ꯊꯋꯥꯏ ꯑꯣꯏꯕ ꯅꯨꯡꯁꯤꯕ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯄꯤꯔꯤꯕꯤ ꯅꯣꯡꯊꯣꯝꯕꯝ ꯑꯣꯡꯕꯤ ꯕꯤꯅꯥꯁꯈꯤ꯫ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯊꯋꯥꯏ ꯑꯣꯏꯕ ꯅꯨꯡꯁꯤꯕ꯫ ꯏꯄꯥꯝ ꯂꯝꯗꯝ ꯊꯥꯗꯣꯛꯂꯝ ꯄꯥꯝꯃꯨꯅꯔꯥꯟꯔꯥꯏꯗ ꯂꯥꯛꯆꯕ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯋꯥꯈꯟꯗꯅꯤ꯫ ꯊꯋꯥꯏ ꯑꯣꯏꯕ ꯅꯨꯡꯁꯤꯕ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝ ꯑꯁꯤ ꯂꯝꯗꯝ ꯄꯥꯡꯈꯤꯕꯗꯤ ꯅꯇꯨꯡ ꯏꯜꯂꯛꯄꯁꯨ ꯉꯝꯗꯔꯦ꯫ ꯄꯤꯛꯂꯤꯕ ꯏꯆꯥꯁꯤ ꯀꯣꯟꯗꯨꯅ ꯅꯪꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯤꯌꯦ꯫ ꯃꯣꯡꯐꯝꯒꯤ ꯃꯩꯔꯤꯁꯨ ꯃꯨꯠꯈ꯭ꯔꯦ ꯊꯃꯣꯏ ꯂꯀꯥꯅꯨꯡꯒꯤ ꯃꯩꯔꯤꯗꯤ ꯋꯥꯃꯩꯒꯨꯝ ꯃꯨꯠꯄ ꯅꯥꯏꯗꯔꯦ꯫ ꯅꯪꯅ ꯇꯝꯕꯤꯔꯝꯕ ꯅꯨꯡꯁꯤꯒꯤ ꯏꯁꯩꯁꯨ ꯁꯨꯔ ꯌꯥꯎꯗꯅ ꯀꯔꯝꯅ ꯁꯛꯀꯅꯤ꯫ ꯅꯨꯡꯁꯤꯕ ꯂꯩꯅꯝ ꯐꯖꯕ ꯃꯥꯏꯊꯣꯡ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯅꯤ ꯅꯍꯥꯛ ꯌꯥꯎꯗ꯭ꯔꯕꯗ꯫ ꯃꯤꯠꯌꯦꯡ ꯑꯃꯒꯤ ꯃꯤꯅꯣꯛ ꯆꯥꯝꯃ ꯆꯥꯝꯃ ꯃꯔꯛꯁꯤꯗ ꯊꯋꯥꯏ ꯃꯆꯥꯁꯦ ꯀꯣꯟꯗꯨꯅ ꯂꯦꯞꯈꯤꯅꯤ ꯑꯩ ꯃꯥꯂꯦꯝꯁꯤꯗ ꯍꯤꯡꯈꯤꯅꯤ ꯄꯤꯛꯂꯤꯕ ꯏꯆꯥꯒꯤꯗꯃꯛ ꯅꯪꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ꯫ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯉꯥꯁꯨꯕ ꯇꯥꯡꯀꯛꯀꯤ ꯃꯉꯥꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ꯫ ꯕꯣꯔꯍꯥꯠ ꯑꯁꯥꯝꯒꯤ ꯃꯦꯗꯥꯝ ꯃꯨꯇꯨꯃꯣꯡꯕꯤ ꯕꯟꯗꯅꯥ ꯗꯦꯕꯤꯒꯤ ꯁꯩꯔꯦꯡ ꯈꯨꯡꯒꯪ ꯆꯅꯨ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕꯤ ꯃꯁꯥꯃꯛꯅ 2015 ꯏꯪꯗ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯑꯁꯪꯕ ꯑꯇꯤꯌꯥ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯁꯩꯔꯦꯡ ꯑꯃꯅꯤ꯫ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯄꯤꯔꯤꯕꯤ ꯅꯣꯡꯊꯣꯝꯕꯝ ꯅꯤꯉꯣꯜ ꯏꯃꯣꯝꯍꯜ꯫ ꯈꯨꯡꯒꯪ ꯆꯅꯨ ꯄꯟꯊꯧ ꯁꯨꯃꯥꯡ ꯉꯥꯜꯂꯤꯕꯤ ꯂꯩꯔꯥꯡ ꯁꯤꯡꯌꯦꯟ ꯑꯣꯏꯔꯤꯕꯤ ꯍꯥꯏꯅ ꯍꯨꯝꯅ ꯁꯥꯠꯂꯤꯕꯤ ꯆꯝꯅ ꯍꯤꯡꯅ ꯂꯩꯖꯕꯤ ꯈꯨꯡꯒꯪ ꯆꯅꯨ ꯑꯩꯅꯤ꯫ ꯂꯤꯔꯣꯡ ꯃꯤꯁꯅꯥ ꯇꯦꯟꯅ ꯊꯃꯣꯏꯕꯨ ꯍꯨꯕ ꯉꯝꯖꯗꯦ ꯈꯨꯡꯒꯪ ꯄꯥꯈꯪꯁꯨ ꯉꯥꯎꯍꯟꯕ ꯊꯥꯖꯕꯅ ꯂꯩꯇꯦꯡꯅꯤ ꯈꯨꯡꯒꯪ ꯆꯅꯨ ꯑꯩꯒꯤ꯫ ꯁꯥꯒꯩ ꯌꯨꯝꯅꯥꯛ ꯇꯥꯛꯂꯤꯕꯤ ꯖꯥꯇꯤꯒꯤ ꯏꯅꯥꯠ ꯐꯤꯗꯝ ꯑꯣꯏꯔꯤꯕꯤ ꯂꯥꯏ ꯒꯨꯔꯨꯒꯤ ꯁꯦꯕꯥꯅ ꯑꯩꯒꯤ ꯀꯔꯃꯅꯤ꯫ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯎꯠꯆꯕꯅ ꯈꯨꯡꯒꯪ ꯆꯅꯨꯒꯤ ꯙꯔꯃꯅꯤ꯫ ꯂꯣꯏꯖꯔꯦ꯫